Media amadi mera pai bising sarhandabagi ngahak wathok oina khek amarom ima singna phungdona khiba Wapham khrada Arambai Tenggol na Khutlai sinakhiba kokina lal horaglabadi mama singna nongmai lawban heba Wapham yawna phungdona khik makata banaw ba update myam pun ngaiminasi Ngara numida wairam phongkhiba panam pause degi maruoiba pau khara khangachadraka miyamda khudo tamjike Churachampurda kukijo luchingba singi miphamna sapre administration demand gi phirep chechinkhre Churachampur ge lengkaide leba BTI auditorium da kukijo luchingba singi mipham amangarang pangthoktuna kukijo ge tokhaba administration demand gi phirep hena chechin laukhre Kukijo miyamge political apex body ama oiriba Kukijo Council KJC na sinduna ngasi pangthokiba mifam aduna Indian Constitution gi makada sapre administration ama leiduna isana lengakjaraba matam khaktada Kukijo miyamge yaifaba oigani haina phirep laubaga loinana Kukijo miyamge peace amadi justice phanganaba akaknaba matamgi manungda comprehensive oiba political roadmap ama India government na Athuba matamda thaba oina pakhakadabani amadi constitution gi article 239A gi makada legislator ga loinana union territory ama form tawdana sapre administration ama lehanaba center government gi pukning chingsingki mifam aduda kukijo miyam gi santi amade achumba warochun ama phangnaba honabada kukijo luchingba singpuna thabak tawminana su puna wasak lawminaba ga loinana Aikogi demand amadi pandam phangnaba Government of India ga constructive oiba dialogue ama sathanaba puna honaminaba hainasu warep lauki amadi kukijo miyam ga maitai community ga geographically physically amadi historically tokhai bo oibana athuba matamda India government na kuki miyam gi apamba asibu khangbiduna sapre administration ama pibinabasu mifamna taksingki Kukijo miyam gi dama Indian Constitution gi makada peace justice amadi self determination amagi dama stakeholder punama khusamnaduna thabak tawminaba su appeal tawki ngasi pangthokiba mifam aduda sakhanglaba tribe sing amadi district parental organization singi mihut chama hembana saru yakhi hairi makha tarakpa pauda traditional boundary khangdana naga taba mafamda ngamkhai sambal khaba yaroi ansam Traditional boundary khangdoktuna naga taba mafamsingda ngamkhai sambal khabagi thabak chathariba asi khudakta leptaba tarabade naga singa tomina lairoi haina all naga student association Manipur Assam na phongdokibaga loinana naga area da FMR amu hanna chanahanaba Manipur da NRC chanahanba amadi Manipur gi irang athuba matamda loishinduna mahusagi punsida hanjinnaba Wapham taksinduna Ansam gi maikaidagi memorandum amang ngasi Governor Ajay Kumar Balada pisingkhre ngasi Governor da memorandum asi pisiluraba matung Manipur Press Club ta pangthokiba paugi mifamda Ansam gi President TS Angteng Sangmaring na Wapham asi phongdokibane mahakna makha taraduna hai India lengang na naga taba mafamsing gi akoibada border fencing tawriba asi khudakta leptrabade naga singa tumina lairoi haikibaga loinana naga taba mafamsinggi akoibada border fencing tarokliba asi khudakta lepkadabani haina governor da pisingkiba cherol aduda palle lona yadaba maungda state asida changsilaktuna lairiba refugee amade ilege American sing asi takthongnaba NRC chanaba mathau tai naga taba mafamsingde FMR amu hana chanahangadabani state asida tholibe irang asi athubada loisinduna ingtaba puraknaba honabiyo haina governor da thamkibaga loinana governor gi maikaidagi su ansam na thamkiba wafamsing adu thabak to onthorakani haibagi thajaba piraki haire makha tarakpa pauda athubada Manipur miyam gi kathokpa ngamba CM khallo cheda yekpa kaidi ohengumse
KMWO ꯑꯊꯨꯕꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯀꯠꯊꯣꯛꯄ ꯉꯝꯕ CM ꯈꯜꯂꯨ ꯆꯦꯗ ꯌꯦꯛꯄ ꯀꯩꯗꯤ ꯑꯣꯏꯍꯟꯒꯨꯝꯁꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KMWO ꯃꯅꯤꯄꯨꯔꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯀꯟꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯂꯩꯔꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯨꯞ ꯑꯁꯤꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯂꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯉꯝꯗꯕꯗꯒꯤ ꯃꯅꯤꯄꯨꯔ CM ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ CM ꯈꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯈꯟꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯀꯠꯊꯣꯛꯄ ꯉꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯥꯏꯗꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯃꯇꯤꯡ ꯊꯣꯛꯄ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯊꯨꯕꯗ ꯈꯟꯕꯤꯌꯨ꯫ ꯇꯧꯕꯇꯕꯨ ꯈꯟꯒꯗꯧꯔꯤꯕ CM ꯑꯗꯨ ꯋꯥ ꯉꯥꯡꯕ ꯈꯛ ꯀꯟꯕ ꯊꯕꯛꯇꯤ ꯇꯧꯗꯕ ꯆꯦꯗ ꯌꯦꯛꯄ ꯀꯩꯒꯨꯝꯕꯗꯤ ꯑꯣꯏꯍꯟꯒꯨꯝꯁꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯍꯧꯔꯤꯕ MLAꯁꯤꯡꯒꯤ maraꯛꯇ ꯑꯅꯧꯕ CM ꯑꯃ ꯈꯟꯕ ꯉꯝꯗꯕ ꯑꯁꯤꯅ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ presidential PR ꯊꯝꯖꯤꯜꯂꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯐꯒꯠꯄ ꯑꯃꯗꯤ ꯁꯔꯦꯟꯗꯔ ꯇꯧꯔꯛꯄ ꯀꯌꯥꯁꯨ ꯌꯥꯎꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯕꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯏꯪ ꯆꯤꯛꯄ ꯔꯣꯝꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯎꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯄ꯭ꯔꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟ ꯂꯣꯏꯔꯕꯁꯨ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯩꯇꯩꯅ ꯃꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯁꯦꯟꯇꯔꯅ ꯃꯅꯨꯡꯗ ꯂꯣꯟꯅ ꯄꯤꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯁꯦꯟꯇꯔꯅ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯑꯁꯤ ꯀꯣꯛꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯄꯨꯁꯤꯟꯕꯤꯔꯛꯀꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯋꯥꯅ ꯂꯦꯜꯂꯤ꯫ ꯃꯈꯣꯏꯕꯨ ꯃꯌꯨꯝꯗ ꯍꯜꯍꯟꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯑꯊꯨꯕꯗ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ CM ꯑꯃ ꯈꯟꯗꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯟꯕ ꯃꯤꯌꯥꯝꯒꯤ ꯀꯠꯊꯣꯛꯄ ꯉꯝꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯊꯨꯕꯗ ꯈꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯜꯂꯨ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯃꯤꯈꯜ ꯃꯌꯥꯗ ꯃꯅꯤꯄꯨꯔꯒꯤ ꯈꯟꯕ ꯁꯥꯗꯨꯅ ꯀꯟꯅ ꯀꯟꯅ ꯋꯥ ꯉꯥꯡꯗꯨꯅ ꯑꯁꯦꯡꯕ ꯀꯩꯒꯨꯝ ꯃꯁꯣꯡ ꯐꯪꯒꯠꯂꯒ ꯃꯤꯌꯥꯝꯗꯒꯤ ꯚꯤꯈ꯭ꯌꯥ ꯅꯤꯔꯒ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯌꯥꯝꯒ ꯋꯥ ꯇꯥꯟꯅꯔꯝꯕ ꯇꯧꯗꯅ CM ꯐꯝ ꯊꯥꯗꯣꯛꯄꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ MLAꯁꯤꯡꯅ ꯀꯣꯛ ꯊꯥꯗꯗꯨꯅ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔꯒꯤꯈꯟꯕ ꯑꯅꯧꯕ CM ꯑꯃ ꯈꯟꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯃꯤꯌꯥꯝ ꯂꯩꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯁꯥꯐꯨ ꯑꯃꯠꯇꯅ ꯃꯨꯠꯊꯠꯄ ꯉꯝꯂꯣꯏꯗꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯕ ꯎꯠꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯊꯧꯅꯥ ꯂꯩꯅ ꯑꯊꯨꯕꯗ CM ꯈꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯀꯦꯁ ꯑꯦꯗꯚꯣꯀꯦꯠ ꯀꯃꯤꯁꯅꯔꯅ MLA ꯕꯤꯁ꯭ꯋꯖꯤꯠ ꯃꯆꯤꯟ ꯍꯟꯈ꯭ꯔꯦ꯫ ꯊꯣꯡꯖꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ BJPꯒꯤ ꯇꯤꯀꯦꯠꯇ ꯀꯥꯔꯛꯇꯨꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯈꯤꯕ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠ ꯑꯃꯁꯨꯡ ꯀꯨꯝꯖꯥ 2022ꯗ ꯄꯥꯡꯊꯣꯛꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ ꯃꯍꯥꯛꯀ ꯂꯝꯕꯥ ꯇꯧꯅꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯃꯁꯨꯡ ROMꯒꯤ ꯃꯊꯛꯇ AC ꯑꯁꯤꯗ ꯀꯪꯒ꯭ꯔꯦꯁ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯁꯤꯔꯥꯝ ꯅꯤꯀꯦꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯅꯝꯕꯔ 4 ꯑꯣꯐ 2022ꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯋꯥꯌꯦꯜꯗ ꯉꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯦꯄꯣꯏꯟꯠ ꯇꯧꯕ ꯑꯦꯗꯚꯣꯀꯦꯠ ꯀꯃꯤꯁꯅꯔꯒꯤ ꯃꯃꯥꯡꯗ MLA ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠ ꯃꯆꯤꯟ ꯍꯟꯈ꯭ꯔꯦ꯫ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠ ꯅꯝꯕꯔ 1ꯁꯨ ꯑꯣꯏꯔꯤꯕ MLA ꯑꯁꯤ ꯄꯤꯇꯤꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯀꯣꯔꯠꯅ ꯐ꯭ꯔꯦꯝ ꯇꯧꯈꯤꯕ ꯏꯁꯨꯁꯤꯡꯗꯁꯨ ꯗꯤꯐꯦꯟꯁ ꯋꯤꯠꯅꯦꯁ ꯅꯝꯕꯔ 12 ꯑꯣꯏꯔꯤꯕꯅꯤ꯫ ꯀꯣꯔꯠꯅ ꯐ꯭ꯔꯦꯝ ꯇꯧꯕ ꯏꯁꯨꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯛꯄ ꯋꯥꯌꯦꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯃꯍꯥꯛ ꯑꯦꯗꯚꯣꯀꯦꯠ ꯀꯃꯤꯁꯅꯔꯒꯤ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯃꯆꯤꯟ ꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯁꯤ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗꯕꯗꯒꯤ ꯃꯊꯪ ꯊꯥꯒꯤ 3ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯠ ꯅꯝꯕꯔ 6ꯇ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯒꯕꯔꯅꯔꯅ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯈꯪꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯅ ꯀꯟꯗꯤꯁꯟ ꯊꯝꯂꯛꯂꯤ꯫ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁ꯭ꯇꯦꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯃꯩꯇꯩ
ꯃꯦꯂꯦꯁꯤꯌꯥꯁꯤꯡꯅ ꯀꯨꯀꯤꯖꯣ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯂꯩꯔꯤꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯅ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯑꯥꯏꯟ ꯀꯥꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯈꯪꯍꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯂꯥꯗ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯀꯟꯗꯤꯁꯟ ꯀꯌꯥ ꯊꯝꯂꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯦꯠ ꯅꯝꯕꯔ 1ꯒ ꯅꯛꯅꯅ ꯂꯩꯔꯤꯕ ꯀ꯭ꯌꯥꯝꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯦꯅꯦꯁꯤꯌꯥ ꯕꯣꯔꯗꯤꯡ ꯑꯦꯟ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯁꯦꯟꯇꯔꯒꯤ ꯑꯅꯧꯕ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯛꯁꯟ 2025-2026ꯒꯤ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝ ꯊꯥꯖꯕ ꯍꯧꯖꯔꯦ꯫ ꯀ꯭ꯂꯥꯁ 5ꯇꯒꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯕꯒꯤ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯊꯝꯕꯤꯗꯨꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯣꯖꯥꯁꯤꯡꯒꯤ ꯒꯥꯏꯗꯦꯟꯁꯀꯤ ꯃꯈꯥꯗ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡꯕꯨ ꯑꯆꯪꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯑꯆꯪꯕ ꯌꯨꯝꯕꯤ ꯑꯃꯒꯤꯗꯃꯛ ꯍꯣꯠꯅꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧ꯫ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯥꯔꯠ ꯀꯦꯊꯣꯂꯤꯛ ꯄ꯭ꯔꯤꯃꯤꯌꯔ ꯏꯪꯂꯤꯁ ꯑꯦꯀꯥꯗꯃꯤ (MI ꯑꯦꯀꯥꯗꯃꯤꯅꯆꯤꯡꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛ ꯃꯐꯝ ꯆꯥꯔꯕ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯚꯦꯟꯒꯤ ꯁꯔꯚꯤꯁꯁꯨ ꯊꯝꯖꯔꯤ꯫ ꯂꯣꯏꯅꯅ CCTV ꯀꯦꯃꯦꯔꯥꯅ ꯁꯦꯀ꯭ꯌꯨꯔ ꯇꯧꯔꯕ ꯀꯦꯝꯄꯁ ꯑꯁꯤꯗ ꯑꯦꯀꯥꯗꯦꯃꯤꯛꯇ ꯅꯠꯇꯅ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕ ꯑꯃꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯀꯔꯤꯀꯨꯂꯝ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯕꯤꯒꯅꯤ꯫ ꯃꯦꯔꯤꯇꯣꯔꯤꯌꯁ ꯑꯣꯏꯔꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛꯇ 100% ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯕꯤꯒꯅꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇꯁꯨ 50%ꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯑꯈꯟꯅꯕ ꯁꯤꯠ ꯈꯔꯁꯨ ꯊꯝꯖꯔꯤ꯫ ꯑꯈꯟꯅꯕ ꯁꯤꯠ ꯑꯣꯏꯕ ꯃꯔꯝꯅ ꯍꯥꯟꯅ ꯂꯥꯛꯄ ꯁꯥꯇ꯭ꯔꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯍꯧꯖꯤꯛꯃꯛ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 6909918320 ꯅꯠꯇ꯭ꯔꯒꯅ 9362115909ꯗ ꯍꯧꯖꯤꯛꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ꯫